Eikhoigi Laibak Eikhoi na Semjabani Ereibak Eikhoi Keidouba Tai ST na Amatta Ngairaba TUNGGI LAMBINI HAIBA WAKHLLOL ASIDA World MEETEI Council MANIPUR Unit na SILLAGA NGASI THOUBAL District ki SALUNGPHAM da MIYAM ki OIBA MIPHAM ama PANGTHOK-KHRE MIPHAM adugi matang da WMC MANIPUR Unit ki President Urikimbam Kunjo na hai MEETEI asi Indian Constitution ki Article 3421 haibadi Scheduled Tribe ki list da yauhangedabani natrabadi chahi khare gi matungda MEETEI mutpaga pangkhak oina sontharakani MEETEI pangal chengmi tami punna khundaduna Laiminaba Yariba Tampaki Lamasi Manipur gi apunbagi chada Taruka Dasmit Manga Kaktani Tunggi Mirol gi Damakta Pikhraba Tampaki Lamasi Kanduna Thamba Mathautai Tongan ba state gi mitop singna changshilakuna Haribal Lamasida Khunda Sinkiduna Matam da Khanghodana Asangba Mafam Ledakloi Masi dagi Tinghona ba Amatta Ngairaba Upaidi Maitaina SC Changbani Masinataba Atopa Pambai Leite Mahakna makata na hai Manipur gi jiri asi ising ichaw gumna changlakhiba mitopta pikthankhre pradhan parishad member ayamba mitopna paikhre MLA fawba mitopna oikhre lamtagi thangjada sarai khangba fawba ningkhatam naktre mitopna kaukhai bire tasengnama jiri da mitei mutpagi pangkhak oire Imphal Valley da su Imphal gi awang thangba saruk mitei mitop karbarwala kayana lampak kanshinba ure Khanghodana Manipur gi khungang loizing loyasin batungna telaba matamda mitopna kansinkhigani Manipur da mitei mutpagi pangkhak oirakani NRC boundary fencing na chingba na Manipur gi lekai gi saktam gi ngak senduna kaihandana ba thamba ngamkhiba yai adubu masigi manungda leiriba chahi lising kaya gi puwari leiriba mitei furuki fibamdi fagathan bangamloi leibak ngaklonda thodang lobusu ngamloi achauba lalon itik tofam Imphal amasung Mori na chingbada mitei na manga leina saruk yaba ngamlakloi Lengak loshung singda makok thongba ngamlakloi pangal thokraba punsi maril amagi thakta mitei na hinglakani maram aduna Eikhoi puna furuk khaidana leiminariba pikleba Manipur gi tampaki lamasi kanminasi masigi Amatta Ngairaba lambidi athubada mitei na ST da changhobani haiki Asamda ahom yauraga furuk tarukna ST da changkiba matamda Asamda leiriba mitei singi laibak tambangamdri hairaduna karigumba Manipur da leiriba mitei na ST changlabadi Asamda leiriba mitei singsu ST da changbada yauhangani haibigi thazaba Asam lengakna piribani Biraka Anoba Lengak Asina Center na Kauriba Mitei ST Gamari Lainaba report ani haibadi Mitei gi ethnography report amasung latest socio-economic report asi Manipur lengangna athuba matamda thabiyu masina tungi punsi kannanabagi Amatta Ngairaba upaini haiki World MEETEI Council asi malengi tungan balaibaki leiriba MEETEI singi oiba platform amani political amasung lining gi khetnaba leite loop asina matamatangi oiba MEETEI khunai gi oiba issue nei waroishin purakna ba honabada angamba thodang longnei ST khaki oina WMC lingkhat kibanate haukiba chahi ahum mari asida MEETEI asi ST list yauhangadabani haibagi ihau khongjang ada Maipunana changshiliba ni haina wa famasu mahakna makhata thamki MEETEI na Scheduled Tribe sangadabani karimba MEETEI na Scheduled Tribe ta sangdaba targadi MEETEI khoigi tunggi punsisa khurung thiba aduba tha amada lawagani mutpagi pangkhakta lawagani haibagi wakhallol sina mangoinaraga ekhoina volunteer singa adigi imai bel maya padi mayam kuchinudna ekhoi MEETEI na Scheduled Tribe changnabagi aduba limasida Maipunana takhun darpuda ekhoi mangthajabani Miss Call campaign ni matang su World MEETEI Council na mapun phana saru yabani aduna ekhoi ngasi leiribi Manipur gi leiribi phiro masya masi adati nayo matanda aduk khulung thingai oi ramdi Manipur gi lengai gi ekhoi MEETEI bangal singi tani loina mang apun lemin ba yariba ekhoi tapaki lamasya masi sawanga Manipur apun gi 6.5% gumudani khaba jaga ne khaba jaga sa ekhoi hana leminari ba mayam tinsa masina dum tum ko le bi yana bi damukta ekhoi preserve tawga tek kaina nak sino thama pami kayum bakte khaba jaga sida mapalum de sang ko mitop singna ngongdana dasin hiba targadi sahi manga da ekhoi aha mo lam singna se laina phundin ki ba yai adu mo matamadu da
ꯑꯩꯈꯣꯏꯅ ꯅꯪꯒꯗꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯪꯒꯅꯤ